मालेमगी ओइना लाकदब मतमदा महूट सिलकदौरिबा पैसा डिजिटल क्रिप्टोकरेंसी आर्टिकल असिगी अयिबा जयंत सरांगथेम सही मंगा तरागी मतुंगदे ngasi miyoiba ikoina malem asida tongan tongan ba mawongda sizinariba senjek khudam oina rupee dollar yen euro pound shilling asina chingba ase matamgi khongloi matungina senjek ama khaktana mahut silakadoriba dude digital cryptocurrency asine cryptocurrency asigi mangoina na malemda sel haibade paisa asi karamna miyoibana sizinarkhibagi haibagi wafam khara thamjaramge senjek leitringai yamna ngalingai matamda मियोइबना बाटर सिस्टम ऑफ ट्रेड की मखादा पोट का ओनदुना ललोल इतिक तौनरमे अदुबु मतम अदुदा ए कौब मियोइ अमना बी कौब मियोइ अमगी पोट अदु ओनब पामदबा हाइबा वाफम लाकपदगे हाइरिबा सिस्टम असे यामना खुदोंग चारमदे बाटर सिस्टम ऑफ ट्रेड की मतुंगदा मालेमदा सना गोल हाइबसिना अमुक कॉमन एक्सचेंज ओइना ट्रेड तौनरखे मसिदसु खुदोंग चादबा अमना अचौ ट्रेड तौरकपदा यामलबा गोल पुदुना चटपगे नुंगाइतबा अमदे सनागा ओनगदौरिबा पोट अदुगी ममल ओइना पीगदौरिबा सना अदु ngaihaktुदा मचेट थुगाइबगी अवाबा असेने अमुक चही चा कयागी मतुंगदा मतमगी मालेमगी तोंगान बा मफमदा पालकपा निंगथौरेल सिंगना मागी योट की सेंजेक पुथोक्तुना चनबा हौरखे हाइरिबा योट की सेंजेक असिगे मतुंगदा अचौबा सेनफमगी ओइना हेना खुदोंग चानबा चेदा प्रिंट तौदुना पेपर करेंसी लाकले पेपर करेंसी असिगी खुदोंग चादब खरदे मालेमदा कॉमन करेंसी लैतबना तोंगान बा करेंसी ओइबना लैवाक अमदगे लैवाक अमदा पैसा थादोक थाजिन तौबदा खुदम ओइना इंडिया दगे यूएस दा पैसा थाबदा रुपी दगे डॉलर दा थाबदा एक्सचेंज अमगी मखादा कन्वर्ट तौदबा यारक्तबा पैसा थाबदा कन्वर्ट तौबगी सेल तिंगबा एक्सचेंज रेट हाइरिबा तोंगान बा सेंजेक सिंग असे मागी गवर्नमेंट ना यामना का हेना ngamna control tauba centralized control amade thabada matam changba sene masidagi hojikte electronic amade computer as oirakpadagi common loina na digital su oiba paisa cryptocurrency asina matam kharagi matungda tapna laktuna malemgi paisa senge mahut silakadobagi mami khara lakle crypto haibadi sacred council aduga currency haibana पोट लैबा योनबदा सिजनगदबा मीडियम अमने क्रिप्टोकरेंसी हाइबसे यामना समना डिजिटल टोकन अमने सब मानबा टोकन कॉपी पेस्ट अमदे मिसमैच तौदनबा क्लोन सेमदनबा डिजिटल टोकन सिंग असे पब्लिक लेजर गुंबा अमदा क्रिप्टोकरेंसी माइनर सिंगे मतेंगना ट्रांजैक्शन की वेरीफाई तौनबा हिसाब सुगने अदुगा लेजर सिंग असे मालेमदा लैरिबा स्मार्टफोन सिंग अमदे कंप्यूटर सिंग पुंदुना मखोइगी मरक्ता ग्रुप ऑफ नेटवर्क सेमदुना ब्लॉकचेन टेक्नोलॉजी की मखादा लिंक तौदुना मेंटेन तौगने ब्लॉकचेन हाइबसे ट्रेन अमगा चांगदमनबा याई ट्रेन गे दवा अमगा समनदुना चेनबा दवा अमा मी थनबगा दवा अमदा अमुक मी चंगबा अदुगुंबने तौबददे दवा सिंग अदु अमगा चेन गी मतेंगना समनहल्ले हाइबदे लिंक लैनहल्ले अदुगा अमुक क्रिप्टोग्राफी ना कोडिंग अमदे अल्गोरिथमिक सिजनदुना क्रिप्टोकरेंसी सिंग असे सेक्योर अमसुंग प्राइवेसी ओहेल्ले अदुना क्रिप्टोकरेंसी असी डिजिटल एसेट अमने अदुगा अमना हाइरिबा क्रिप्टोकरेंसी असे मागी एडवांस टेक्नोलॉजी खंगलगदे मियोय अमना हेक्ता मसागी क्रिप्टोकरेंसी पुथोकपसु याय तौबददे माना पुथोकलिबा क्रिप्टोकरेंसी अदु मियामगे पॉपुलैरिटी दी चंगे मखा तारकपदा अखोई मालेमगी मियोई कयाना पुथोरकपा ममिंग लेरबा क्रिप्टोकरेंसी खरा खंगमिनसे बिटकॉइन इथेरियम ट्रोन डोगी कॉइन सीवा इनो टेथर बाइनांस कॉइन कार्डानो पॉलीगॉन लिटकॉइन सिंगबा सिने क्रिप्टोकरेंसी असी ब्लॉकचेन टेक्नोलॉजी अमदे एडवांस मैथमेटिकल अल्गोरिथमिक्स सिजनदुना वर्चुअल क्रिप्टोग्राफी गे मखादा लैबा डिजिटल फॉर्म गे टोकन असिबु पैसा अमगुमना मालेमगी मियामना नोंगमगे एक्सेप्ट तौबा यानरकबा हौनरकबा सेने क्रिप्टोकरेंसी गे डेटा सिंग अमदे एक्सचेंज सिंग गे इंफॉर्मेशन असे मालेमदा लैरिबा कंप्यूटर सिंगदा ग्रुप ऑफ नेटवर्क ऑफ सर्वर सेमदुना ब्लॉकचेन टेक्नोलॉजी सिजनदुना थमगदौबा ओइबना सेंजेकी मतांगदा मालेमगी अनौबा रिवोल्यूशन अमदि ओइगदौरे क्रिप्टोकरेंसी की अफबा कैरेक्टरिस्टिक अमदे फ्यूचर खर पल्लबदा अहानबदा क्रिप्टोकरेंसी असी कनागुंबा मियोय नत्रगा
ꯒꯕꯔꯃꯦꯟ ꯑꯃꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯇꯦ꯫ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯟ ꯒꯕꯔꯃꯦꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯔꯨꯄꯤꯁ ꯑꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄ꯭ꯔꯤꯟꯠ ꯇꯧꯔꯕꯗꯤ ꯏꯟꯗꯤꯌꯥꯗ ꯏꯟꯐ꯭ꯂꯦꯁꯟ ꯊꯣꯛꯇꯨꯅ ꯅꯪꯒꯤ ꯑꯩꯒꯤ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁ ꯄꯩꯁꯥ ꯑꯁꯤ ꯚꯦꯂꯨ ꯍꯟꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯨꯄꯥ 10ꯅ ꯄꯣꯠ ꯃꯌꯥꯝ ꯂꯩꯕ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 100ꯅ ꯐꯥꯎꯕ ꯄꯣꯠ ꯌꯥꯝꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯧꯏ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯍꯟꯊꯔꯛꯄ꯫ ꯔꯨꯄꯤꯁ ꯗꯣꯂꯔꯗꯤ ꯑꯟꯂꯤꯃꯤꯇꯦꯗꯇ ꯄ꯭ꯔꯤꯟꯠ ꯇꯧꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯗꯤ ꯂꯤꯃꯤꯇꯦꯗ ꯁꯄ꯭ꯂꯥꯏ ꯈꯛꯇꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯕꯤꯠꯀꯣꯏꯟꯒꯤ ꯁꯄ꯭ꯂꯥꯏ ꯑꯁꯤ 21 ꯃꯤꯂꯤꯌꯟ ꯈꯛꯇꯅꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯕꯤꯠꯀꯣꯏꯟ ꯃꯥꯏꯅꯤꯡ ꯇꯧꯕ ꯌꯥꯗꯦ꯫ ꯑꯅꯤꯁꯨꯕꯗ ꯀꯔꯦꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯃꯅꯤꯡꯇꯝꯕ, ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯑꯣꯏꯅ ꯂꯩꯕ ꯑꯃꯅꯤ꯫ RBI ꯑꯃꯗꯤ ꯒꯕꯔꯃꯦꯟꯅ 2016ꯗ ꯍꯥꯟꯅꯒꯤ ꯁꯦꯟꯖꯦꯛ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯀꯌꯥ ꯆꯦꯖꯦꯠ ꯑꯣꯟꯈꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯕꯦꯡꯛꯗ ꯗꯤꯄꯣꯖꯤꯠ ꯇꯧꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯃꯄꯨ ꯑꯗꯨ ꯆꯦꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯁ ꯕꯦꯡꯛꯀꯤ ꯀꯦꯁ ꯄꯟꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯋꯥꯔ ꯇꯥꯏꯝ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯡ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯇꯝꯕ ꯇꯥꯟꯕ ꯍꯧꯔꯛꯄꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦꯖꯦꯠ ꯑꯣꯟꯈꯤꯕꯗ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯗꯤ ꯃꯁꯤ ꯂꯩꯔꯔꯣꯏ꯫ ꯑꯍꯨꯝꯁꯨꯕꯗ, ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯁꯤ ꯐ꯭ꯔꯤ ꯐ꯭ꯂꯣ ꯑꯣꯏ, ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕꯗ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕ ꯏꯟꯇꯔꯃꯦꯗꯤꯌꯦꯇꯔꯤ ꯑꯃ ꯈꯨꯗꯝ ꯑꯣꯏꯅ ꯕꯦꯡꯛ ꯑꯃꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯔꯤꯁꯨꯕꯗ, ꯃꯥꯂꯦꯝꯗ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯂꯥꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯃꯒ ꯂꯩꯕꯥꯛ ꯑꯃꯒꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯕꯦꯔꯤꯌꯔ ꯂꯩꯔꯔꯣꯏ꯫ ꯃꯉꯥꯁꯨꯕꯗ, ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯄꯩꯁꯥ ꯊꯥꯕꯗꯁꯨ ꯃꯇꯝ ꯆꯪꯂꯔꯣꯏ, ꯌꯥꯝ ꯊꯨꯔꯒꯅꯤ, ꯁꯦꯀꯦꯟ 3-4ꯒꯤ ꯃꯅꯨꯡꯗ ꯌꯧꯒꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ, ꯄꯩꯁꯥ ꯊꯥꯕꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯆꯥꯔꯖ ꯗꯣꯂꯔꯗꯒꯤ ꯔꯨꯄꯤꯁꯇ, ꯔꯨꯄꯤꯁꯇꯒꯤ ꯗꯣꯂꯔꯗ ꯅꯠꯇ꯭ꯔꯒ ꯌꯨꯔꯣꯗ ꯀꯟꯚꯔꯠ ꯇꯧꯕꯒꯤ ꯆꯥꯗꯤꯡ ꯂꯩꯔꯔꯣꯏ꯫ ꯇꯔꯦꯠꯁꯨꯕꯗ, ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏ, ꯃꯔꯝꯗꯤ A ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ B ꯀꯧꯕ ꯑꯃꯗ ꯄꯩꯁꯥ ꯊꯥꯕꯗ AB ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯅꯤꯄꯥꯟꯁꯨꯕꯗ, ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯏꯟꯐ꯭ꯂꯦꯁꯟ ꯊꯤꯡꯕ ꯉꯝꯂꯒꯅꯤ꯫ ꯃꯥꯄꯜꯁꯨꯕꯗ, ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯁꯤ ꯀ꯭ꯔꯤꯞꯇꯣ ꯑꯦꯛꯁꯆꯦꯟꯖꯇꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯂꯩꯕ ꯌꯣꯟꯕ ꯇꯧꯕ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯀꯨꯝꯖꯥ 2009ꯗꯒꯤ 2015 ꯐꯥꯎꯕꯗ ꯕꯤꯠꯀꯣꯏꯟ, ꯏꯊꯦꯔꯤꯌꯝ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 200ꯗꯒꯤꯅ 150ꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯤꯠꯀꯣꯏꯟ ꯑꯃꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 1,59,000 ꯃꯨꯛꯅꯤ, ꯑꯗꯨꯒ ꯏꯊꯦꯔꯤꯌꯝ ꯑꯃꯒꯤ ꯃꯃꯜꯅ ꯂꯨꯄꯥ 3,00,000 ꯃꯨꯛꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯀ꯭ꯔꯤꯞꯇꯣ ꯑꯦꯛꯁꯆꯦꯟꯖ ꯋꯥꯖꯤꯔꯑꯦꯛꯁ, ꯀꯣꯏꯟ ꯁ꯭ꯋꯤꯁ ꯀꯨꯕꯦꯔ, ꯀꯣꯏꯟ DCX, ꯕꯥꯏꯌꯨ ꯀꯣꯏꯟ, ꯀꯣꯏꯟ ꯕꯦꯁꯅꯆꯤꯡꯕ ꯑꯁꯤꯗ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯨꯅ ꯁꯤꯌꯔ ꯃꯥꯔꯀꯦꯠꯇ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯃꯆꯦꯠ ꯃꯆꯦꯠ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯂꯩꯕ ꯌꯣꯟꯕ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯂꯨꯄꯥ 10ꯒꯤ, ꯂꯨꯄꯥ 50ꯒꯤ, ꯂꯨꯄꯥ 1,000ꯒꯤ ꯕꯤꯠꯀꯣꯏꯟ ꯂꯩꯕ ꯌꯥꯏ, ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯗꯨꯅ ꯊꯝꯕ, ꯏꯟꯚꯦꯁꯠ ꯇꯧꯕ, ꯑꯗꯨꯒ ꯀꯣꯟꯅ ꯃꯃꯜ ꯌꯥꯝꯂꯛꯂꯀꯥꯟꯗ ꯇꯣꯀꯟꯒꯤ ꯚꯦꯂꯨ ꯌꯥꯝꯅ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯌꯣꯟꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯝꯖꯥ 2011-12 ꯑꯗꯨꯋꯥꯏꯗ ꯂꯨꯄꯥ 3,000 ꯃꯨꯛꯅ ꯕꯤꯠꯀꯣꯏꯟ 2-3 ꯃꯨꯛ ꯂꯩꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯍꯧꯖꯤꯛ ꯌꯣꯟꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯍꯣꯡꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯂꯩꯗꯨꯅ ꯏꯟꯚꯦꯁꯠ ꯇꯧꯕ ꯌꯥꯏ꯫ ꯇꯧꯕꯗꯗꯤ ꯂꯩꯔꯤꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯇꯣꯀꯟ ꯑꯗꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯂꯕꯗꯤ ꯃꯥꯒꯤ ꯚꯦꯂꯨ ꯌꯥꯝꯅ ꯆꯥꯎꯅ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯇꯣꯀꯟ ꯑꯗꯨꯒꯤ ꯚꯦꯂꯨ ꯁꯤꯈꯤꯗꯨꯅ ꯏꯟꯚꯦꯁꯠ ꯇꯧꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯕꯁꯨ ꯌꯥꯏ, ꯇꯝꯕ ꯉꯝꯗꯦ꯫ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃꯗꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯈꯔ ꯄꯜꯂꯕꯗ, ꯑꯍꯥꯟꯕꯗ, ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯚꯣꯂꯦꯇꯥꯏꯜ ꯑꯣꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥ ꯑꯀꯨꯝ ꯇꯧꯏ꯫ ꯃꯥꯂꯦꯝꯒꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯏꯂꯣꯟ ꯃꯥꯁꯛꯅ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯃꯔꯝꯗ ꯇ꯭ꯋꯤꯠ ꯑꯃ ꯇꯧꯕꯗ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯇꯣꯀꯟ ꯈꯔꯒꯤ ꯚꯦꯂꯨ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥ ꯑꯀꯨꯝ ꯇꯧꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯤ ꯂꯨꯄꯥ 100ꯒ ꯚꯦꯂꯨ ꯃꯥꯟꯅꯔꯝꯕ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯃꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯂꯨꯄꯥ 70 ꯃꯨꯛꯇ ꯍꯟꯊꯔꯛꯄ ꯌꯥꯎꯏ, ꯅꯠꯇ꯭ꯔꯒ ꯂꯨꯄꯥ 100ꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯥꯒꯤ ꯚꯦꯂꯨ ꯑꯗꯨ ꯍꯥꯏꯒꯠꯂꯛꯄ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯅꯤꯁꯨꯕꯗ, ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕ ꯑꯁꯤ ꯏꯔꯤꯚꯔꯁꯤꯕꯜ ꯑꯣꯏ, ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯄꯩꯁꯥ ꯊꯥꯅꯕꯗ ꯑꯦꯗ꯭ꯔꯦꯁ ꯁꯣꯏꯕꯗꯒꯤ ꯂꯥꯟꯅ ꯊꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯗꯦ, ꯄꯩꯁꯥ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯡꯂꯒꯅꯤ, ꯔꯤꯀꯣꯚꯔ ꯇꯧꯕ ꯌꯥꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ, ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯁꯤ ꯀ꯭ꯔꯤꯞꯇꯣ ꯋꯥꯂꯦꯠꯇ ꯊꯝꯅꯩ, ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯠ ꯇꯦꯛꯅꯣꯂꯣꯖꯤ, ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯃꯗꯤ ꯍꯦꯛꯀꯤꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯀ꯭ꯔꯤꯞꯇꯣ ꯋꯥꯂꯦꯠ ꯑꯁꯤꯁꯨ
ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯀ꯭ꯔꯤꯞꯇꯣ ꯋꯥꯂꯦꯠꯇ ꯄꯥꯁꯋꯥꯔꯗ ꯊꯝꯗꯨꯅ ꯁ꯭ꯇꯣꯔ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯁꯋꯥꯔꯗ ꯀꯥꯎꯈ꯭ꯔꯕꯗꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯁꯤꯡ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯊꯥꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯀꯅꯥꯗ ꯀꯔꯤ ꯊꯥꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅ ꯃꯥꯂꯦꯝꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯂꯥꯛꯂꯕꯗꯤ ꯏꯂꯤꯒꯦꯜ ꯑꯦꯛꯁꯆꯦꯟꯖꯀꯤ ꯆꯥꯡ ꯍꯥꯟꯅꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯁꯤꯗꯒꯤ ꯗꯥर्क ꯋꯦꯕ ꯑꯦꯛꯁꯆꯦꯟꯖ ꯂꯥꯛꯀꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯑꯃ ꯆꯪꯏ꯫ ꯃꯥꯏꯅꯤꯡ ꯇꯧꯕꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯏꯅꯔꯖꯤ ꯑꯃꯗꯤ ꯍꯥꯏ ꯄꯥꯋꯔ ꯀꯝꯄ꯭ꯌꯨꯇꯔ ꯌꯥꯝꯅ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯥꯔꯕꯣꯟ ꯏꯃꯤꯁꯟ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯑꯩꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯞꯇꯣꯞꯁꯤꯡ ꯑꯁꯤ ꯑꯣꯟ ꯇꯧꯔꯤ ꯃꯅꯨꯡꯗ ꯃꯔꯝ ꯂꯩꯇꯅ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯁ꯭ꯄꯤꯗ ꯃꯁꯥ ꯃꯇꯣꯝꯇ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯗꯨꯅ ꯃꯄꯨ ꯈꯪꯍꯟꯗꯅ ꯀꯅꯥꯒꯨꯝꯕ ꯀ꯭ꯔꯤꯞꯇꯣ ꯃꯥꯏꯅꯤꯡ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯂꯣꯟꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯕ ꯈꯔꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇꯔꯦꯠꯁꯨꯕꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯌꯥꯝꯕꯅ ꯔꯦꯒꯨꯂꯦꯠ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯗꯁꯨ RBIꯅ 2018ꯗ ꯕꯦꯡꯛꯁꯤꯡꯒ ꯑꯃꯗꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯇꯧꯕ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯝꯈꯤꯕ ꯑꯊꯤꯡꯕ ꯑꯗꯨ ꯀꯨꯝꯖꯥ 2020ꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇ꯭ꯔꯤꯛ ꯔꯦꯒꯨꯂꯦꯁꯟ ꯇꯧꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯑꯣꯟꯕ ꯑꯃ ꯍꯌꯦꯡ ꯑꯣꯏꯍꯜꯂꯛꯀꯗꯧꯔꯤꯕ ꯑꯣꯏꯕꯅ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯕꯦꯟ ꯇꯧꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅꯤꯡꯉꯤ꯫ ꯇꯧꯕꯗꯗꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯈꯔ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ꯫ ꯏꯟꯗꯤꯌꯥꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯂꯤꯒꯦꯜꯗꯤ ꯑꯣꯏ ꯑꯗꯨꯒ ꯂꯤꯒꯦꯜ ꯇꯦꯟꯗꯔꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯇ꯭ꯔꯦꯗ ꯇꯧꯕ, ꯑꯦꯛꯁꯆꯦꯟꯖꯇ ꯍꯣꯜꯗ ꯇꯧꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯋꯥꯂꯦꯠꯇ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯊꯝꯕ ꯑꯁꯤꯅꯆꯤꯡꯕꯗꯤ ꯑꯥꯏꯟꯅ ꯑꯌꯥꯕ ꯄꯤꯔꯤ꯫ ꯇꯧꯏꯒꯨꯝꯕꯁꯨ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠ ꯂꯩꯕ ꯌꯣꯟꯕꯗꯤ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯤ꯫ ꯅꯤꯄꯥꯜꯁꯨꯕꯗ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯔꯨꯄꯤꯁ, ꯌꯦꯟ, ꯌꯨꯔꯣ ꯅꯠꯇ꯭ꯔꯒ ꯗꯣꯂꯔ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯗꯤ ꯀꯣꯏꯟ ꯑꯃꯗꯤ ꯄꯦꯄꯔ ꯐꯣꯝꯗ ꯂꯩ꯫ ꯑꯗꯨꯕꯨ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯁꯤꯡꯗꯤ ꯐꯤꯖꯤꯀꯦꯜ ꯐꯣꯝꯗ ꯂꯩꯇꯦ, ꯗꯤꯖꯤꯇꯦꯜ ꯐꯣꯝꯗ ꯂꯩ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯗꯥꯇꯥ ꯂꯤꯛ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯨꯔꯥꯟꯈꯤꯕꯒꯤ ꯀꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯇꯝꯕ ꯉꯝꯗꯦ꯫ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏ ꯔꯤꯛꯁ ꯍꯥꯏ ꯔꯤꯇꯔꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯥꯄꯜꯁꯨꯕꯗ ꯗꯥर्क ꯋꯦꯕ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯑꯣꯏꯔꯛꯄꯅ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠꯁꯤꯡꯅ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯒꯤ ꯃꯔꯝꯗ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯂꯛꯇꯕꯅ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯜꯂꯛꯀꯅꯤ꯫ ꯂꯤꯒꯦꯜ ꯇꯦꯟꯗꯔ ꯑꯣꯏꯅ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯍꯧꯈꯤꯕ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯂꯩꯕꯥꯛꯇꯤ ꯏꯜ ꯁꯜꯚꯦꯗꯣꯔꯅꯤ꯫ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯂꯤꯒꯦꯜ ꯑꯣꯏꯍꯟꯗꯨꯅ ꯇ꯭ꯔꯦꯗ ꯇꯧꯕ, ꯍꯣꯜꯗ ꯇꯧꯕ ꯌꯥꯍꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯤ US, ꯏꯟꯗꯤꯌꯥ, ꯖꯄꯥꯟ, ꯀꯅꯥꯗꯥ, ꯐ꯭ꯔꯥꯟꯁ, ꯏꯪꯂꯦꯟ, ꯁ꯭ꯄꯦꯟ, ꯖꯔꯃꯅꯤ, ꯗꯦꯟꯃꯥꯔꯛ ꯑꯃꯗꯤ ꯑꯇꯩ ꯀꯌꯥ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯀꯣꯔꯄꯣꯔꯦꯠ ꯀꯌꯥ, ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯐꯨꯗ ꯗꯦꯂꯤꯚꯔꯤ, ꯔꯦꯁꯇꯨꯔꯦꯟꯠꯒꯤ ꯐꯤ ꯂꯧꯕꯗ, ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤ ꯇꯤꯀꯦꯠ ꯂꯧꯕꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯍꯧꯅꯔꯛꯂꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫